Bishnupur district ki Manung Channa Leiba Trongloubi da bomb attack ta Mama-Macha Ahum gi MANUNGDA CHAHI NOURIBA ANGNG PUNSI MANGHANKHIBA AMADI MAMABUNA SOKTUNA LEIKANARIBA TAMTHIRABA THOUDOK adubu PANGAL Students Organization PSO gi MAIKEI DAGI CONDEMN TOURAKLI PSO gi MAIKEI DAGI THOUDOK cherol amada karishu khangjadriba mama gi khomlang thagliba angang amada khut thaba ngamba gi thong khwaidagi sathiba crime against humanity ni THOUDOK asi miyoiba khunaina taraina lofam thokti loinana Government of India na su tumina yengduna leibagi matam natri suspension of operation su da leiriba lamhen tuhenba militant singbu kayam kuina India government na maning makha tamanduna thadoklaga thamki tawribano ground rule tugaiduna crime kaya chathariba militant singbu Government of India na tumina yengduna leibagi nungi oiba wahanthok karino Prithvi ki superpower oigani haina makhopong lauriba Indiana Manipur da lamhen tuhenba miyoi khozok kharabo laksin bangam daba haibasi Prithvi ki mamangda ikainingai ni haiki Thoudok asi da thawai mangkraba innocent life sing asigi matik chaba justice fanghangadabani Prithvi da thokpa chauba lanjau sing da faw micham hatpa yade war crime chingi Manipur da asuk tamthiba Thoudok ama thokla fawpa Government of India na sum yengduna leiragadi khoi shawnarba praja singi khamba thingbangam daba ihaw adu soidina laklagani Madugi tangkak adu yaudringaida government na tawfam thokpa mathau tawbiyu haina PSO na appeal tawrakli